ngasi nungtil phongkiba tongan ba pausi khragi collection miyam de khodol tamjige Delhi dagi Imphal tamna pairakadaba Indigo flight ama technical gi asoiba yorakpadagi hankhre hairi Delhi dagi Imphal tamna pairakadaba Indigo gi flight ama technical gi asoiba laibana maram oiraga mamai leiraga Delhi gi Indira Gandhi International Airport ta amuk landing tawkhre Indigo gi makai dagi thorokkiba statement amana hai ngasi ayu angan bada Delhi dagi Imphal tamna pairakadaba Indigo gi flight 6E5118 ta technical gi asoiba ama lairamba thengnakhi pailona section thorang lokhatpa oina paikhatpa hauraba matung second khara leiraga Delhi da amuk hananaba phirep lawkhibani amasung Indira Gandhi International Airport ta asoingam yaudana landing tawkhibani mathau tabagi matung ina aircraft adu ningthina check tawraba matungda flight adu amuk hanna pairakhi Delhi dagi Goa tamna paiba flight amasu technical gi asoibana maram oiraga Mumbai da emergency landing tawba laikhrabani flight radar 24 konggi report ki matung ina Indigo gi aircraft adu pung amarom nongthakta paikhaluraba matungda Goa tamna paibagi mahutta Mumbai da oina emergency landing tawkhi plane adugi engine ama fail oire haiba pilot na matam chana khanglakpadagi Chhatrapati Shivaji Maharaj International Airport ta leibak pokpa numit ki numidang pung 8 ge minute yankhani thoi tabada emergency landing tawkhibani hauzik phawbugi oina matau karamna plane gi engine fail oirakhibano haiba chapchana khangba ngamdri Indigo Airlines ki mekai dagi su hiramasagi matangda official oiba wafam amata phongdorokpa leitri Indigo gi spokesperson amana hai July 13 ta Delhi dagi Goa gi Manohar International Airport tamna paiba flight 6E6271 gi engine da asoiba ama thengnabadagi pilot na plane adu Mumbai gi Chhatrapati Shivaji Maharaj International Airport ta emergency landing tawkhibani plane adu da tonglakhiba passenger punamak atopa aircraft ama tonglaga asoingam yaudana Goa da thungankhre Indigo gi mekaidagi mapung phaba report amata phongdorokpa leitri adu moinamak emergency landing tawkhraba plane adu haunabi matung ina check tawbagi thabak chathari haina phongdokhi hiramasigi matangda Directorate General of Civil Aviation na akhanaba miyeng changduna India gi tongan mafamda service tawriba airlines singi thabak thoram yengsinba hauragani hairi makhatana Birla Emporium Ira Finance ki mapu Ira banta nuaigadawri investor singdagi core lising manga matkibagi supplementary charge sheet thangatkre hairi investor lising manga romtagi namthak tawraga yamlaba sanpham ama matkibadagi enforcement directorate na Manipur da base tawba Birla Emporium asigi director Yumlam Ira banta sing amadi atai miyoi kharagi matakta supplementary prosecution complaint SPC file tawkhre Birla Emporium amadi Ira Finance na mari leinaba authority gi ayab yaudana investment scheme ama chalairaga miyamda namthak tawduna sendoi chauna pigani haina yamlaba sanpam ama khongot khibaga loinana loan against property na chingba thorang kaya lokhatuna laki haina enforcement directorate na maral siri miyambu namthak tawduna thajalaga investor lising manga romtagi lupa ko saniga yankai hena mat khibagi matangda enforcement directorate na supplementary prosecution complaint file tawkibani atopa company amaki makok oinasu leiriba irabantaki mathakta tongan ba miyoi kayana Manipur lenga ki CID crime branch ta wakat kaya pukhalakpa laikhre hairiba wakat aduda yumpham oiraga enforcement directorate na case ama lokhatuna Birla Emporium amasung Ira Finance ki matakta thijinduna lakhi case asiga mari lenana enforcement directorate na Birla Emporium amasung Ira Finance ki lupa core 28.02 rongi oigedaba movable amadi immovable asset attest tawki hairiba property sing adu investors sing da phangananabagi matangda prosecution complaint ama June 3 ta special prevention of money laundering act PMLA court ta file tawkibani makata na khudok huranbi nupi police na fare hairi Imphal gi wahengbam lekai da leiba Princess Jewels kauba sanayon famda ngarang sana laisin ramlaga huranduna pukhibi nupi ama police na faduna jail da thajankhre thodo aduda chenaduna jail da thajankraba nupi adu pawitek maya lekai dagi Muhammad Pikru gi loinabi Sakina Elias Apikcha chehikun gi nipan kawi mahak chief judicial magistrate Imphal West puthoklaba matung ko na tha asigi kuntraga mathoi pawba judicial custody remand pikibani mahakna dukan adudagi sanamaga chaning mangagi khudop ama yengki adubu GPA da sel kapnaba hainari ngai cherakta mi chinbagi khudong chaba lawduna khudop adu huduna chatkibani adubu CCTV gi matengna mahak pagatkibani hairi makasa tarakpada nungthil pawse gi chifong ama oiriba kangla pawdagi lokhotcharaga thamjagi Myanmar dagi tidim ro ta drug pusilakiba adu toklaga chandelom da pusilakpa haure hairi state asida hauzik tokliba kangluk irang asina hagolakpa matamda Myanmar dagi tidim ro ta Churasanpur tamna drug seng pusilakiba adu Churasanpur amasung Myanmar ga tainari ba border da security ki section tharang
ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯅ ꯑꯅꯧꯕ ꯔꯨꯠ ꯑꯃ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯧꯖꯥꯡꯗꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯖꯤꯛ ꯇꯝꯄꯥꯛꯂꯣꯝꯗ ꯑꯣꯏꯅ ꯅꯧꯅ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯄ ꯍꯧꯔꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯥꯏꯔꯤꯕ ꯂꯣꯀꯦꯜ ꯔꯣꯗ ꯑꯁꯤꯗ ꯃꯣꯔꯦ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯇꯝꯅ ꯗ꯭ꯔꯒꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯂꯣꯏꯅꯅ ꯇꯧꯖꯥꯡꯗꯒꯤ ꯁꯖꯤꯛ ꯇꯝꯄꯥꯛ ꯌꯧꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯔꯤꯕ ꯁꯤꯡꯍꯨ ꯇꯝꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯄꯨꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯧꯅ ꯑꯃꯨꯛ ꯄꯨꯈꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯧꯔꯕ ꯃꯇꯨꯡ ꯖꯔꯃꯟ ꯔꯣꯗ ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯣꯗ ꯑꯁꯤ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯁꯤꯡꯍꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯕ ꯈꯨꯜ ꯑꯃꯅꯤ ꯈꯨꯜ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤ ꯐꯥꯎꯅꯔꯤꯕ ꯊꯣꯡ ꯑꯃꯁꯨ ꯂꯩ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯖꯤꯛ ꯇꯝꯄꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯁꯤꯞ ꯁꯥꯁꯣꯟ ꯍꯥꯎꯀꯤꯞꯅ ꯂꯤꯗ ꯇꯧꯕ UKLFꯀꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯁ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯂꯩꯔꯤꯕ ꯕꯣर्डꯔꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤꯅ ꯊꯗꯧ ꯗꯤꯐꯦꯟꯁ ꯑꯥꯔꯃꯤ ꯑꯃꯁꯨꯡ KNFBꯅ ꯀꯟꯇ꯭ꯔꯣल ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯒꯤ ꯈꯨꯜ ꯀꯌꯥ ꯃꯃꯤꯡ ꯍꯣꯡꯗꯣꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯍꯌꯦꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭राꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡ ꯌꯥꯎꯅ ꯅꯥꯒꯥꯒꯤ ꯈꯨꯜ ꯀꯌꯥ ꯃꯃꯤꯡ ꯍꯣꯡꯗꯣꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯍꯌꯦꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭राꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ B ꯔꯣꯕꯤꯟ ꯀꯕꯨꯏꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯩꯗꯥꯡꯂꯕ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯂꯝꯕꯤꯁꯤꯡ ꯃꯃꯤꯡ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯁꯤꯅ ꯅꯥꯒꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯦꯔꯤꯇꯦꯖꯇ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯥꯒꯥꯒꯤ ꯉꯝꯈꯩꯗ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯊꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯁꯤꯁꯨ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯅꯥꯒꯥꯒꯤ ꯉꯝꯈꯩꯗ ꯁꯨꯒꯤ ꯀꯦꯝꯞ ꯂꯩꯔꯕꯗꯤ ꯃꯗꯨ ꯊꯨꯒꯥꯏꯒꯅꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯉꯝꯈꯩ ꯉꯥꯛꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤꯁꯨ ꯍꯥꯏꯔꯛꯂꯤ ꯖꯨꯂꯥꯏ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯥꯒꯥ ꯇꯥꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯃꯇꯝ ꯀꯛꯇꯕ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭राꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ FNCCꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯃꯇꯝ ꯀꯛꯇꯕ ꯔꯣꯗ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭राꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ FNCCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ B ꯔꯣꯕꯤꯟ ꯀꯕꯨꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯛ ꯊꯠꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯈꯣꯡꯖꯪ ꯑꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯒꯗꯕꯒꯤ ꯍꯛꯆꯤꯟꯕ ꯃꯔꯝꯁꯤꯡꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯂꯝꯗ ꯂꯩꯕ ꯂꯝꯕꯤꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯡ ꯑꯣꯟꯊꯣꯔꯛꯄꯒꯤ ꯊꯧꯑꯣꯡꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯄꯨ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯊꯣꯟꯖꯤꯜꯂꯛꯂꯦ ꯊꯧꯑꯣꯡ ꯑꯁꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯥꯠꯀꯤ ꯑꯣꯏꯅ ꯌꯦꯡꯂꯕꯁꯨ ꯌꯥꯐꯝ ꯊꯣꯛꯇꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯗꯨꯅ ꯁꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯃꯤꯡ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤꯗ ꯅꯠꯇ꯭ꯔꯒꯅ ꯂꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯦꯀꯣꯔꯗꯀ ꯃꯔꯤ ꯂꯩꯅꯗꯦ ꯅꯥꯒꯥꯒꯤ ꯂꯝꯗ ꯁꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯃꯤꯡ ꯊꯣꯟꯖꯤꯜꯂꯛꯄ ꯑꯁꯤ ꯀꯩꯍꯧꯔꯛꯄ ꯊꯧꯑꯣꯡꯅꯤ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯂꯧꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯅꯥꯒꯥꯁꯤꯡꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯂꯝꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯈꯣꯞꯆꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯅꯥꯠꯇ ꯍꯛꯊꯦꯡꯅꯅ ꯀꯩꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯅꯥꯒꯥ ꯇꯥꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯁꯤꯡꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇ ꯁꯤꯗꯣꯛꯀꯗꯕꯅꯤ ꯀꯦꯝꯞꯁꯤꯡ ꯑꯁꯤꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯍꯜꯂꯛꯀꯗꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯐꯥꯎꯔꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯃꯁꯨꯡ ꯂꯝ ꯀꯟꯖꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯔꯤ